ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯔꯇꯟ ꯀꯨꯃꯥꯔ ꯚꯥꯔꯠ ꯁ꯭ꯋꯥꯚꯤꯃꯥꯟ ꯄꯇꯥꯟꯖꯂꯤ ꯍꯥꯏꯅ ꯈꯪꯅꯕ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯐꯤꯁ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯖꯕ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯖꯤꯒ ꯅꯛꯅꯅ ꯂꯩꯖꯔꯨꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯖꯤꯅ ꯇꯥꯛꯄꯤꯔꯛꯄ ꯍꯟꯗꯛꯀꯤ ꯊꯣꯛꯂꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯅ ꯊꯣꯛꯍꯜꯂꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯖꯤꯅ ꯇꯥꯛꯄꯤꯔꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯔꯦꯁꯄꯤꯔꯦꯇꯔꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯥ ꯐꯅ ꯑꯃꯗꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯅ ꯂꯩꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯤꯡꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯀꯣꯚꯤꯗ-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯦꯋꯦꯌꯔ ꯑꯣꯏꯕꯤꯔꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯍꯥꯟꯕꯗ ꯈꯅꯥꯎ ꯅꯥꯕ, ꯈꯅꯥꯎ ꯀꯪꯕ, ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯕꯅꯆꯤꯡꯕ, ꯂꯣꯛ ꯈꯨꯕ ꯃꯇꯝꯗ ꯂꯣꯛꯇꯤ ꯌꯥꯎꯗꯕ ꯗ꯭ꯔꯥꯏ ꯀꯞ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯈꯨꯕꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤꯗ ꯁꯣꯛꯍꯟꯕ ꯍꯧꯔꯛꯄꯁꯤ ꯊꯦꯡꯅꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯁꯤ ꯋꯥꯡꯈꯠꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤꯚꯔ ꯂꯥꯛꯏ, ꯂꯥꯏꯍꯧ ꯍꯧꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯅꯆꯤꯡꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 22ꯅꯤꯒꯤ ꯑꯣꯏꯅ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯄꯦꯅꯤꯛ ꯐꯤꯜ ꯇꯧꯗꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯔꯥꯡꯅꯗꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯊꯋꯥꯏ ꯋꯥꯗꯅ ꯄꯨꯛꯅꯤꯡ ꯋꯥꯗꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯌꯥꯝ ꯇꯧꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 22ꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯀꯌా ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯥꯎꯔꯤꯕ ꯌꯥꯝꯅ ꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤꯕꯁꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯥꯐꯅꯅꯕ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯂꯣꯛ ꯊꯨꯡꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯣꯛ ꯂꯥꯏꯍꯧ ꯂꯥꯛꯇꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯕꯩ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯅ ꯍꯧꯖꯤꯛ ꯀꯟꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯒꯤꯂꯣꯏ ꯍꯥꯏꯗꯅ ꯎꯔꯤ ꯃꯈꯜ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯅꯤꯡꯊꯧ ꯈꯣꯡꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯅ ꯀꯛꯊꯠꯂꯒ ꯄꯨꯖꯔꯛꯄꯅꯤ꯫ ꯃꯁꯤ ꯎꯔꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯔꯤ ꯃꯈꯜ ꯑꯁꯤꯒ ꯇꯨꯜꯁꯤꯒ ꯑꯗꯒꯤ ꯀꯥꯜꯃꯤꯔꯆꯟ ꯑꯩꯈꯣই ꯃꯔꯨ ꯃꯔꯥꯡꯗ ꯌꯥꯎꯕ ꯀꯥꯜꯃꯤꯔꯆꯇꯨꯅꯦ ꯑꯗꯨꯒ ꯌꯥꯏꯉꯪꯅꯦ ꯍꯥꯏꯔꯤꯕ ꯃꯆꯜ ꯃꯔꯤꯁꯤ ꯑꯩꯈꯣꯏ ꯐꯨꯠꯂꯒ ꯅꯣꯡꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯑꯅꯤꯔꯛꯇꯒꯤꯅ ꯑꯍꯨꯝꯂꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯥ ꯊꯛꯄꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯌꯥꯛꯅ ꯐꯨꯠꯄ ꯅꯠꯇꯕꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯀꯣꯟꯅꯅꯕ ꯑꯩꯈꯣꯏꯅ ꯐꯨꯠꯄꯤꯔꯒ ꯃꯗꯨ ꯆꯥꯒꯤ ꯃꯑꯣꯡꯗ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯒꯅꯤꯅ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯖꯤꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯖꯤꯟꯖꯔ ꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯁꯤꯁꯨ ꯍꯥꯏꯔꯤꯕꯁꯤ ꯃꯇꯥꯡꯗ ꯈꯔ ꯑꯗꯨꯝ ꯀꯥꯟꯅꯩꯌꯦꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯁꯤꯡꯁꯤ ꯈꯔ ꯅꯝꯂꯞꯅ ꯊꯥꯛꯑꯒ ꯑꯩꯈꯣꯏꯅ ꯆꯉꯥꯡꯁꯤ ꯐꯖꯅ ꯖꯤꯟꯖꯔ ꯇꯤ ꯁꯦꯝꯕꯤꯔꯒ ꯃꯗꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯅꯣꯡꯃꯗ ꯆꯥ ꯊꯛꯄꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯁꯥꯕꯗꯨ ꯈꯔ ꯈꯔ ꯂꯨꯝꯕꯨ ꯁꯥꯕ ꯆꯥꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯈꯔ ꯊꯛꯄꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯒꯅꯤꯅꯁꯨ ꯈꯪꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯅꯅꯕ ꯒ꯭ꯔꯤꯟ ꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯑꯁꯥꯕꯁꯤ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯈꯔ ꯀꯨꯡꯅ ꯊꯛꯄꯤꯕ꯫ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟ ꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏ꯫ ꯑꯗꯨꯅ ꯚꯤꯇꯥꯃꯤꯟ ꯁꯤꯁꯤ ꯐꯖꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯂꯦꯃꯟ ꯋꯥꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯨꯝꯖꯤꯜꯂꯒ ꯊꯛꯄꯁꯤꯁꯨ ꯃꯁꯤ ꯌꯥꯝ ꯊꯛꯑꯒꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅ ꯅꯣꯡꯃꯗ ꯑꯃꯨꯛꯇ ꯑꯣꯏꯔꯁꯨ ꯅꯤꯔꯛꯀꯨꯝꯕ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯊꯛꯄꯤꯕ ꯀꯥꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯈꯔ ꯑꯩꯈꯣꯏꯅ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯃꯔꯛꯇꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯥꯕꯁꯤ ꯈꯔ ꯇꯣꯏꯅ ꯄꯤꯠ 150 ml ꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯂꯥꯁ ꯇꯪꯈꯥꯏꯒꯨꯝꯕꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯊꯛꯆꯤꯟꯕꯁꯨ ꯅꯠꯇꯕ ꯊꯛꯄꯗ 100-150 ml ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯈꯔ ꯇꯣꯏꯅ ꯃꯤꯅꯤꯠ 30ꯒꯨꯝꯕ ꯒꯦꯞ ꯊꯝꯃ ꯈꯔ ꯇꯣꯏꯅ ꯊꯛꯑꯒꯗꯤ ꯅꯥꯗ꯭ꯔꯤꯕꯁꯤꯡꯗꯁꯨ ꯑꯃꯗꯤ ꯅꯥꯔꯕꯁꯤꯡꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯊꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤ मतम लेनमिन्नसी अदुगा कोई आइस ता इंगहल्लगा फ्रिज दा इंगहल्लगा आइस ओलल्लगा आइसक्रीम गुंबा कोई इंगहल्लगा लीरगा थम पोसिंग मसी यारिकदी मतम खरदी चासगुम सी के चाब तारगा सु कोई फजना मुन्ना सा थोंदोगा सवल्लगा साहल्लगा
ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯆꯥꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯌꯤꯡꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯃꯇꯝ ꯈꯔ ꯆꯥꯒꯨꯝꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯒꯗꯧꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯍꯧꯖꯤꯛꯀꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯆꯥꯕꯁꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯁꯤꯡꯁꯤ ꯃꯇꯝ ꯆꯥꯅ ꯆꯥꯕꯤꯔꯒ ꯍꯛꯆꯥꯡꯁꯤꯗ ꯆꯥꯕ ꯃꯇꯝ ꯅꯥꯏꯍꯜꯂꯒ ꯍꯛꯆꯥꯡꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯅ ꯕꯦꯂꯦꯟꯁ ꯗꯥꯏꯠꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯐꯪꯕꯁꯤꯡꯗꯨ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯍꯥꯏꯕꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯣꯏꯅ ꯌꯥꯝ ꯐꯖꯅ ꯆꯥꯕꯤꯔꯒ ꯍꯛꯆꯥꯡꯁꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯅ ꯂꯩꯅꯅꯕꯁꯤ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯁꯨꯗꯅ ꯅꯣꯝꯗꯅ ꯑꯗꯒꯤ ꯁꯥꯖꯦꯜ ꯇꯧꯕꯅ ꯇꯧꯕ ꯑꯦꯔꯣꯕꯤꯛ ꯆꯠꯄ ꯖꯤꯝ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥन ꯊꯣꯛꯇꯕꯤ ꯐꯃꯨꯡꯗ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯃꯦꯠꯂꯒ ꯇꯤꯚꯤ ꯌꯦꯡꯉꯒ ꯂꯦꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯐꯤꯜ ꯇꯧꯅꯕ ꯃꯌꯥꯝꯁꯤ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯏ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯤꯟꯕꯁꯤꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯤ ꯀꯩ ꯍꯥꯏꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯃꯔꯝꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗ ꯌꯣꯒꯒ ꯈꯔ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯈꯥꯎ ꯍꯥꯡꯉꯤꯉꯩ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯁꯣꯔ ꯁꯥꯖꯦꯟꯗ ꯑꯩꯈꯣꯏꯒꯤ 35 ꯃꯤꯅꯠꯀꯨꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯔꯒꯤ ꯄ꯭ꯔꯅꯥꯌꯥꯝ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯈꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯈꯜ ꯑꯍꯨꯝꯈꯛ ꯇꯥꯛꯄꯤꯔꯛꯏ ꯁ꯭ꯋꯥꯃꯤ ꯔꯥꯝꯗꯦꯕꯖꯤꯅ ꯍꯥꯏꯔꯤꯕ ꯁꯣꯔ ꯁꯥꯟꯅꯕꯒꯤ ꯃꯈꯜ ꯑꯍꯨꯝꯁꯤ ꯁꯥꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯁꯥꯖꯦꯟ ꯁꯨꯛꯁꯝ ꯕ꯭ꯌꯥꯝ ꯍꯥꯏꯕꯗꯤ ꯋꯥꯔꯝ ꯑꯞ ꯂꯨꯖꯅꯤꯡ ꯄ꯭ꯔꯥꯛꯇꯤꯁ ꯍꯛꯆꯥꯡꯒꯤ ꯇꯥꯡ ꯖꯣꯏꯟꯁꯤꯡ ꯀꯩꯁꯤꯡꯁꯤ ꯂꯣꯏꯅ ꯋꯥꯔꯝ ꯑꯞ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯞꯇꯟ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤꯡ 10 ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯖꯒꯥ ꯖꯒꯥ ꯍꯛꯆꯥꯡ ꯄꯥꯠꯁꯤꯡꯗꯨꯒꯤ ꯏꯆꯝ ꯆꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯁꯥꯟꯅꯔꯒ ꯍꯛꯆꯥꯡꯒꯤ ꯋꯥꯔꯝ ꯑꯞ ꯇꯧꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡ ꯑꯗꯒꯤ ꯅꯍꯥ ꯑꯣꯏꯕꯁꯤꯡ ꯀꯩꯗꯧꯕꯁꯤꯡ ꯍꯛꯆꯥꯡꯗ ꯁꯨꯃꯥꯏꯅ ꯐꯝꯖꯤꯜꯂꯒ ꯂꯩꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯌꯨꯛꯇ ꯑꯃꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯍꯥꯏꯔꯤꯕ ꯁꯨꯛꯁꯝ ꯕ꯭ꯌꯥꯝ ꯍꯥꯏꯕꯗꯤ ꯁꯞꯇꯟ ꯑꯦꯛꯁꯔꯁꯥꯏꯖ ꯖꯣꯒꯤꯡ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯊꯧꯔꯤ ꯆꯣꯡꯕꯤ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯁꯨꯔꯌ ꯅꯃꯁꯀꯥꯔ ꯌꯣꯒꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯈꯪꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯔꯌ ꯅꯃꯁꯀꯥꯔꯗꯨ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯒ ꯅꯤꯡꯊꯤꯖꯅ ꯐꯝꯊꯕꯤꯔꯒ ꯑꯩꯈꯣꯏ ꯁꯣꯔ ꯁꯥꯟꯅꯕ ꯃꯈꯜ 3 ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯁꯣꯔ ꯁꯥꯟꯅꯕ ꯃꯈꯜ 3 ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠ ꯁ꯭ꯋꯥꯚꯤꯃꯥꯟ ꯄꯇꯥꯟꯖꯂꯤ ꯌꯣꯒ ꯁꯃꯤꯇꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯅꯤꯠ ꯑꯁꯤꯅ ꯂꯩꯀꯥꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ 2014 ꯍꯧꯖꯔꯒ ꯂꯩꯀꯥꯏꯁꯤꯡꯗ ꯌꯥꯝ ꯐꯖꯅ ꯂꯩꯀꯥꯏꯒꯤ ꯃꯟꯇꯣꯞꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯌꯣꯒꯁꯤ ꯁꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯗ ꯕꯦꯁꯤꯛ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯖꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯌꯣꯒ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯔꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯆꯝꯕ ꯕꯦꯁꯤꯛ ꯑꯥꯏꯗꯤꯌꯥꯁꯤꯡꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯕꯤꯔꯤ ꯃꯔꯝꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯅꯗꯤ ꯇꯥꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯚꯥꯁ꯭ꯇ꯭ꯔꯤꯀꯥ ꯄ꯭ꯔꯅꯥꯌꯝ ꯍꯥꯏꯕꯏꯍꯥꯟ ꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ 5 ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯅꯣꯡꯃꯗ ꯑꯃꯨꯛ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕꯗ ꯃꯤꯅꯤꯠ 5 ꯇꯥꯗꯅ ꯑꯌꯨꯛꯇ ꯃꯤꯅꯤꯠ 5 ꯇꯧꯕ ꯌꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯃꯤꯅꯤꯠ 5 ꯇꯧꯕ ꯌꯥꯏ इहान हान वास्तिका प्राणायाम जी करिनो हाकंदा कोई सोरे थन्न जिंगिनबा लंग्स की फुल कैपेसिटी सिदा एनी मेडिटेटिव पोस्चर दा कोइना फम्मगा कंसंट्रेट तोरगा मे दुशिलगा कोई सोरे थन्न जिंगिनबा लंग्स की अपर लोब मिडल लोब लोअर लोब से फुल कैपेसिटी जिंगिनबा सेकेंड अनिम खाई चंगना जिंगिनबा लो सेकेंड अनिम खाई चंगना काम होकिबा सोरे थन्न जिंगिनबा सेंगना काम हो थन्न जिंगिनबा सेंगना काम हो हान हान द मे दुशिलगा फुल कंसंट्रेशन वाखन पुनी वाखन लांगबी दबी असैगी अखोगी कोविड-19 की आखटपा कीबा तुजुंगबा मयाम पोइबा तु फाथाबिबा अदुगा सोर सानबसिदा थवाय हक्चांग यावना सोरसि कोइ सानबिबा अदुगा अनिसुबदा कपालभाति कमाय तौगनी हाबदि एनी मेडिटेटिव पोस्चर दा दुम फंबिगनी मिदुसिनगनी फुल कंसंट्रेशन दा अखोइना कोंगाइ चलगा मयाम फजना फंबिरगा याम तिंगना फंबिरगा सोरसि कामै थबा खदंग तौ याम सांग सांग काम तब शॉर्टकट तक तेतना कोई पुक्सी खंसु सुरगा नैना कोई कपालभाति से फजना कामबीबा सिंजनबे वाकन नुदोबा काम सब खदा कपालभाति
Kapalbhati habani masi akoina internet su yengbiu Swami Ramdev ji na tobu kamai tobuno ate ate tobu kamai tobu yengbiu Kapalbhati tobiba ada Kapalbhati mutang haijening ba mutang na masi tobu ya ba ya da ba haiba khara le koi normal naksang da na ek thu ko le tabu sing dadi Kapalbhati ji normally 1 stroke per second adi second among gi rhythm da kam diba yamna kanai minute 10 nga kajana tobiba aduga koi gi hakchang da anaba maroina high blood pressure bp wang gumba aduga akoigi heart ki problem gum leibasing dadi 1 stroke per 2 second da tawga yengani tam tam na habadi second ani ani ki gap gum thamaga kama sum practice tawani malda kaishu to ko nungai ta phawdagadi adum to bibi ai ngasai minute 35 do sidana punghai ama gum to biro Kapalbhati ji ko mai torgadi koina chang da nungai ba ma se cleansing process ni kriya ni jai ko chang gi toxic wo ke do sing sengdok pagi Kerogi mong na yam kana ba my benefit myam am lekre aduga Kapalbhati je maina phujna to biro aduga mathanga koigi anulom bilom hai sino alternate nostril breathing shwai maji kamai to ge da kupi ga kuning thoga asi torga kupi kuning do ni torga we adum sisu kongai chalaga ani meditative posture da phammaga yang ting phammaga kupi ga kuning thoga sina aikoigi kupi yechina na to yeta mo ko me laga oi de singin ba ho ओइदगी तन्न जिंगनबा अदुगा थल्ले यार कानुदा उइसि मेला यतम कामदो सेगन कामदोपा अमुक यतै जिंगनबा रिवर्स लाको येलम जिंगनबा ओइरम दम कामदो मसे राउंड अमनि माइदा ओइदे होरगा येता कामथोए येतगे अमुक सिंगजिल्ले ओइदे कामथोए रिवर्स लाइनि माइदा से राउंड अमनि मसे रिपीटेशन अदम तौबिबा हौजि अमु ओइ देम चिंगिनबा अमु अनिरुक सुबा न हौबा ये दम काम होबा ये देम चिंगिनबा ओइ देम काम होबा ओइ देम चिंगिनबा ये दम काम होबा सुमाइ तौदना alternate nostril breathing na left side ti hobasi left side ti hoba loi bu so left side bu singni mai da na anum singba kam bu sana basi anlo bilo cham ba basic phong mak ne tak chari se magi to gi mong si ko expert sing na magi tonga mong da ratio khaidu ga to ba mong le adubu myam na to ba hai ga do ba basic phong ko Swami Ramdev ji na tak pi ba adu ko da kana bu su phang ga do ba mong du ne myam hai jari si mai to na akon anlom bilom jisu 15 minutes normally to ba aduga khana sang to si ai adu average to 15 minutes ti to biro smai to na ayukta ri bastrika minute manga Kapalbhati minute 35 anlom bilom minute 35 smai to na pung 35 minutes kumba se pranayam ibadi breathing exercise shor gi sajen ji sanabiu adom da relax adom koi so jum ki relaxation fangani aduga i respiratory system ne masa phana legani aduga ngasai gi high ba diet koi gi ising asaba pipit sang na me trauma ko ding di yam thak sim na to under 50 ml gumba sei koi gi glass tan khai ong chang gum se kha thak pi daga koi gi leibi ba khanau sit kang han da ba leising asaba ka sang na thak pi ba adagi koi Swami Ramdev ji ne am na kanna tak pi di ba hai bi ba giloe na ne sai ja ba koi uri je koi sing da manda adagi mai tei mai ba sing mai yum da kai yam hobuni masi tawraga koi gi sisiga tulsiga kalmiska yainganga mari ji phutlaga ngomada anirak natraga homdak cha thakoi mongda yam yakna natta bida sa thakpa ya adum nungai ba changda koi family ko na ba phutlaga adum ngomada anirak homdak kum thakbi ba adorgadi yam kana gani adom sai ginger tea aduga koi green tea su dum kana ginger tea sing je kan nam tha ga thakbi ba aduga koi gi la vitamin c ma kan yoba koi gi hot lemon water koi gi sing sa ba da sampra sumaga thakbi bi si su nong da mun ne mai dog dana tawraga koi myam hayu numit kun ma thoini si lemin si hayu numit kun ma thoini si koi na ayu ki num da ngi sumaina sajin khar tawra suk sambyam adu ai video ena tekra dum sunda demo hapsage adagi shuye namaskar gumba aban thori jongbi dum chanabe ai aduga sam koi gi ani yum da to bya ba banai ka da to bya sajen hogat phamtha gumba adagi ke makhan khara akoina sajen kar tawraga
ꯑꯗꯨꯗꯒꯤ ꯂꯣꯏꯔꯛꯄꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯊꯕꯤꯔꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯣꯔ ꯁꯥꯟꯅꯕꯒꯤ ꯃꯈꯜ ꯑꯍꯨꯝ ꯑꯁꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯐꯅ ꯑꯃꯗꯤ ꯑꯩꯒꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯁꯤꯁꯇꯦꯝ ꯃꯁꯥ ꯐꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯅꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯅꯅꯕꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨ COVID-19ꯅ ꯅꯥꯔꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯐꯔꯛꯄꯒꯤ ꯆꯥꯟꯁꯦꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅꯕ ꯑꯩꯈꯣꯏ ꯍꯤꯡꯍꯧꯅꯅꯕ ꯑꯃꯗꯤ ꯅꯥꯔꯛꯄ ꯌꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯎꯄꯥꯏꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠ 12ꯅꯤ ꯁꯤ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ Saikhajari nangbu tolabasingna laibak phaida aikoi se laibak phaida aikoi se pangal oina phukjaba lamdam sida phukjaba Tamingong gijingjao Tamingong gijingjao Omlata gijingjao Fajaba dalam
ising chai bi khâu đùa tharon kun gi lấy nu ren gan gi fajaba liep tu na jeli bi agualan có vui mình rất có cố mình sẽ ngay mình Hãy chinh khen lắm chinh đôi ghi Sang bật cũng mang cháy là bạc Hồng vô nghe ngâm đá đó Ngất ngất phải cháy mà hồng sợ Ngất ngất phải cháy mà hồng sợ 크루기 시루이 징자우다 호바나타나 호드라비 시루이 리리니 말렘기 레이랑레니 아투이비 그양이 싱자이비 강퀴기 슈룽 징자오 방레이 돕나 따바 우크루기 샥담니 이툼당 쿠나우 사다 그파라히 클라마하 Irei pa izati Ai khoi gi Ching mi tam mi amatani Khanu chu ching sang gi Sang bana na fajaraba Ai khoi na mai kei ngak ni Han thang yen British ki Khong phong lên đàn lép tu na Ching mi tam mi mai rong ya Na khoi gi thawai ka thiba